ꯑꯩꯒꯤ ꯄꯥꯝꯃꯨꯕ ꯅꯪꯕꯨ ꯂꯧꯔꯣ ꯑꯩꯒꯤ ꯊꯃꯣꯏ ꯄꯨꯝꯕ ꯂꯥꯛꯂꯣ ꯑꯩꯒꯤ ꯄꯥꯝꯃꯨꯕ ꯅꯪꯕꯨ ꯂꯧꯔꯣ ꯑꯩꯒꯤ ꯊꯃꯣꯏ ꯄꯨꯝꯕ ꯇꯝꯕꯤꯔꯣ ꯅꯨꯡꯁꯤꯕꯗꯣ ꯅꯅꯤꯡꯇꯝꯅ ꯀꯤꯁꯤꯟꯕꯤꯔꯣ ꯆꯦꯠꯅ ꯅꯅꯥꯛꯇꯒꯤ ꯂꯦꯡꯗꯅꯕ ꯆꯣꯏꯔꯕꯤ ꯅꯪꯒꯤ ꯁꯝꯂꯥꯡꯗꯣ ꯍꯥꯏꯗꯣꯛꯂꯒꯦ 이ꯈꯨꯠꯁꯤꯅ ꯎꯍꯜꯂꯒꯦ ꯉꯁꯤꯗꯤ ꯅꯐꯝꯗ 마음기 ꯐꯖꯕꯁꯨ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤꯕꯥꯛꯇꯨꯗ ꯎꯗꯨꯅ ꯆꯠꯂꯒꯅꯤ ꯅꯪꯕꯨ ꯄꯟꯊꯨꯡ ꯇꯝꯅ ꯅꯧꯖꯔꯤꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯐꯥꯎꯔꯛꯂꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯔꯝ ꯐꯣꯡꯂꯛꯁꯤꯒꯦ ꯅꯐꯝꯗ 이까이 ꯈꯪꯗꯕꯤꯅꯤ ꯍꯥꯏꯔꯗꯔꯥ ꯅꯧꯖꯔꯤꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯐꯥꯎꯔꯛꯂꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯔꯝ ꯐꯣꯡꯂꯛꯁꯤꯒꯦ ꯅꯐꯝꯗ 이까이 ꯈꯪꯗꯕꯤꯅꯤ ꯍꯥꯏꯔꯗꯔꯥ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯊꯃꯣꯏꯗ ꯊꯨꯝꯅ ꯃꯦꯟꯁꯤꯟꯈꯔꯦ ꯂꯦꯞꯂꯕꯅꯤꯀꯣ ꯆꯤꯡꯂꯣꯟ ꯃꯥꯄꯜꯒꯨꯝ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯊꯃꯣꯏꯗ ꯊꯨꯝꯅ ꯃꯦꯟꯁꯤꯟꯈꯔꯦ ꯂꯦꯞꯂꯕꯅꯤꯀꯣ ꯆꯤꯡꯂꯣꯟ ꯃꯥꯄꯜꯒꯨꯝ ꯑꯩꯇꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯣꯏꯍꯟꯒꯅꯨꯀꯣ ꯃꯄꯣꯛ ꯈꯨꯗꯤꯡ ꯅꯪꯒꯤ ꯊꯃꯣꯏꯒ ꯑꯩꯒꯤ ꯍꯛꯆꯥꯡꯒ ꯈꯥꯏꯗꯣꯛꯅꯒꯨꯝꯁꯤ ꯀꯩꯗꯧꯅꯣ ꯅꯪꯒꯤ ꯅꯇꯧꯗ ꯉꯥꯎꯖꯔꯤꯕꯤꯅꯤ ꯆꯝꯂꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯈꯨꯠꯁꯝꯗꯨꯅ ꯂꯝꯖꯤꯡꯕꯤꯔꯣꯅꯦ ꯇꯦꯜꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯒꯤ ꯑꯔꯦꯛꯐꯝꯗꯤ ꯑꯣꯏꯔꯝꯂꯦ ꯅꯨꯡꯁꯤꯕꯤ ꯅꯍꯥꯛꯅ ꯂꯧꯅꯝ ꯀꯌꯥꯅ ꯊꯜꯂꯕ ꯇꯥꯏꯕꯪꯗ ꯄꯤꯊꯣꯛꯂꯕꯅꯤ ꯁꯦꯡꯅ ꯊꯃꯣꯏꯁꯦ ꯂꯥꯡꯂꯣ ꯅꯨꯡꯁꯤꯕꯤ ꯇꯝꯕꯤꯔꯒꯦ ꯂꯣꯏꯅꯥꯏꯗ ꯅꯨꯡꯁꯤꯕꯗꯣ ꯇꯦꯜꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯊꯦꯡꯅꯔꯦꯗꯣ ꯉꯁꯤꯗꯤ ꯅꯪ ꯑꯩ ꯀꯔꯝꯅ ꯐꯣꯡꯂꯁꯤꯒꯦ ꯅꯐꯝꯗ ꯅꯨꯡꯁꯤꯕ ꯅꯪꯇꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯀꯥꯎꯔꯨꯔꯦ ꯑꯋꯥꯕꯁꯨ ꯁꯪꯕꯤꯔꯣꯅꯦ ꯉꯁꯤꯗꯤ ꯊꯃꯣꯏꯁꯦ